mayam tu borang mapan dah lah iba ko. Berapa borang mapan se? Mana? Ay shai lah, itu mai tahu kan? Dene, kau shai jam fasa bani ko. Hayam kau lihat huran balak ke? Noi ni fasa na koi ro, hinggon ki por huran balak tu ini aku. नमदी फाजो थमोई तिलंगा लंचा तकीसी की हौदन थारू mayam da kainum jang halake ko asise wallpaper ne ba ko aina online dagi lawhiba kui bana loi bani sise lawri ji khangra ado aina dum tan na naptana dum leiba khangra ado hanga sidi nappa se na da khabai ni se tawri ne do ja gadra ja roidra khangde ado moina ga utpadi jam phajana jae ba ko ado jeng sise piece kya kano lai se piece anni pak yam pa e ko yam pak pane kaino da budi hai inchi da budi ona budi jeng dri ba ko olaga inchi kya sang ba khopa do khadu di khangdre ado dum pak ti pa e khak ti pa e meter pak pa se meter ama di phaba loi meter ama makhai rom duma meter makhai di khadu hen gane ba ko piece ani le le piece ahum lei re duga piece mari piece manga piece taruk siga piece taret ko pak lam pa e piece taret siga mayam lupa lupa kaino ni lupa chatruk ka something khara oi bane ba ko kaw khre ju kiman gi dana ko ado si se nap to ni hoje nap to hom sina ko asiga nap to ni ba ko khoi wal se khoi khatang na na torom dre ba ko smai dag hari smai na ko dag jam na leya ba ko duna thi bana loi u ba dane sit nan dia ba adu dugi color to gada ba su id leirai nang nak salak pani na haidi kyam kuina leido ba khota ba do confirm leita bani na ko aina dum kana tong ndra ba jam na paisa do siga thada ningdre ba ko adu dugi adum thugai ta raga su dum pu ba ja ba khotpa adumaina angka do adumaina oina tawre aduga somna kan gi wall ju ya motra ne adu si su jam no mot pane ba si ju haidi moina marang turang to sanbiram me ba ko adu dugi aina samaina online dagi asigi kaino se laure kai gani parda ha tare ko si se lauraga set ani khak laure parda set ani ne ba ko asi se lauraga samaina aina dum kena taw salle adoi di che agi wall gi dum khara mot da udre na ko color to bado tan bagi ko mai tin ko dum katang jeng ba jare na sere gadi ko adona ado sona kan na si sen napani mi no igodam mafam do ko jengu se mai na wall se motra jengu se mayam do raba ja moina sinin do tai bada na na tai bidam da bagi na ba yam se dak tan tai se do somna kan da di nap khangdi ja khane ko na to gani ko ado sina kan je hoji ki oina di napani do mayam dum jengi na si ko mayam chiga le ko asi se samaina nappe wallpaper se ko ado sina padagi khatang ngandhok pa du maina di tawre ba ko ado somna kan da su nap toine si sin su napak toine ba adu ga mu order tawgre ba ko ado sina kan se am phazare hai dare natra kaino du mai tawbane ba
ꯀꯩ ꯍꯥꯏꯒꯦꯅ ꯇꯥꯏꯁ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯋꯥꯜꯄꯦꯄꯔꯁꯦ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯂꯧꯅꯤꯡꯕ ꯇꯥꯔꯒꯁꯨꯀꯣ ꯑꯗꯨꯝ ꯂꯧꯀꯣ ꯌꯥꯝ ꯐꯠꯇꯕ ꯑꯗꯨꯗꯤ ꯑꯣꯏꯗꯦꯕꯀꯣ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯒꯝ ꯃꯥꯒꯤ ꯃꯅꯤꯡꯗ ꯃꯥꯒꯤ ꯌꯥꯎꯔꯛꯄ ꯒꯝꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯀꯜꯂꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯑꯩꯅ ꯄꯦꯄꯔ ꯑꯄꯥꯕꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯌꯨꯁ ꯇꯧꯔꯒ ꯌꯦꯡꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯐꯗꯦꯕꯀꯣ ꯍꯟꯗꯛꯀꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯐꯩꯌꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯕ ꯇꯥꯔꯒꯁꯨꯀꯣ ꯑꯁꯤꯒꯤ ꯋꯥꯜꯄꯦꯄꯔꯁꯦ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯌꯨꯀꯣ ꯑꯗꯨꯝ ꯌꯥꯝꯁꯨ ꯇꯥꯡꯗꯕꯅꯤꯅꯀꯣ ꯑꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯞꯄ ꯌꯥꯔꯕꯅꯤ ꯑꯗꯣ ꯃꯆꯨ ꯃꯌꯥꯝ ꯐꯪꯕꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯋꯥꯏꯠ ꯄꯥꯝꯕꯒꯤ ꯋꯥꯏꯠꯁꯦ ꯑꯗꯨꯝ ꯂꯧꯕꯅꯦꯕ ꯋꯥꯏꯠ ꯅꯠꯇꯕꯤꯗꯁꯨ ꯃꯆꯨ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯂꯧ ꯑꯗꯣ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯐꯩꯌꯦꯕ ꯌꯥꯝꯅ ꯑꯗꯨꯅꯦ ꯍꯦꯜꯂꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯣ ꯑꯩꯗꯣ ꯅꯍꯥꯟꯒꯩ ꯍꯤꯡꯒꯣꯜ ꯁꯨꯕꯗꯀꯣ ꯀꯣꯏꯕꯁꯦ ꯑꯃꯨꯛ ꯊꯣꯛ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯉꯁꯤꯁꯦ ꯑꯩꯅꯅꯦ ꯔꯤꯜꯁ ꯃꯌꯥꯝ ꯁꯦꯝꯗꯣꯛꯑꯦ ꯉꯁꯤꯁꯦꯀꯣ ꯑꯗꯨꯒ ꯉꯁꯤꯗꯤ ꯁꯨꯠꯀꯁꯦ ꯁꯦꯠꯂꯒꯀꯣ ꯑꯩ ꯑꯗꯨꯝ ꯑꯋꯥꯡꯂꯣꯟꯗ ꯆꯠꯂꯨꯒꯦ ꯑꯋꯥꯡꯂꯣꯟꯒꯤ ꯃꯣꯏꯒꯤ ꯑꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯌꯥꯝ ꯐꯖꯩꯗꯅ ꯑꯋꯥꯡꯂꯣꯟꯒꯤꯗꯤꯀோ ꯑꯗꯨꯒꯤ ꯂꯝꯕꯤ ꯐꯖꯕꯗꯣ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯔꯤꯅꯦ ꯑꯗꯨꯒ ꯆꯠꯂꯒ ꯔꯤꯜꯁ ꯈꯔꯁꯨ ꯅꯝꯒꯦ ꯑꯗꯒꯤꯗꯤ ꯐꯣꯇꯣꯁꯨ ꯈꯔ ꯁꯨꯠ ꯇꯧꯒꯦꯅꯀꯣ ꯑꯗꯨꯗꯨꯒꯤ ꯐꯣꯇꯣꯒ ꯁꯨꯠ ꯇꯧꯗꯕ ꯀꯨꯏꯔꯦ ꯐꯣꯇꯣꯒ ꯅꯝꯗꯕ ꯀꯨꯏꯔꯦꯕꯀꯣ ꯑꯗꯨꯒꯤ ꯉꯁꯤ ꯏꯆꯥꯊꯣꯏꯕꯤ ꯈꯣꯏꯕꯥꯅꯤꯁꯦ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯐꯤꯁꯤꯒ ꯐꯤ ꯃꯌꯥꯝ ꯐꯧꯔꯤꯑꯕꯀꯣ ꯐꯤꯁꯤꯡꯁꯦ ꯑꯝꯇ ꯂꯧꯁꯜꯂꯝꯃꯒ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯦ ꯑꯩ ꯐꯤꯗꯣ ꯂꯣꯏꯔꯦꯅꯦ ꯑꯗꯣ ꯐꯤꯁꯤꯡꯁꯦ ꯂꯧꯁꯜꯂꯝꯃꯒꯦꯕꯀꯣ ꯑꯗꯣꯉꯁꯤ ꯃꯦꯀꯞ ꯈꯔ ꯇꯧꯔꯦ ꯃꯌꯥꯝꯀꯣ ꯀꯥꯕꯛ ꯁꯥꯕꯛꯇꯣ ꯃꯦꯀꯞ ꯈꯔ ꯇꯧꯁꯜꯂꯦ ꯑꯩꯅ ꯑꯗꯨꯝ ꯐꯣꯇꯣꯒ ꯔꯤꯜꯁꯀ ꯑꯗꯨꯝ ꯈꯔ ꯅꯝꯒꯦꯅꯀꯣ ꯑꯗꯨꯒ ꯑꯩ ꯌꯨꯇꯨꯕꯇꯁꯨ ꯔꯤꯜꯁ ꯍꯥꯞꯇꯕ ꯀꯨꯏꯔꯦꯀꯣ ꯑꯗꯨꯒꯤ ꯔꯤꯜꯁꯁꯨ ꯈꯔ ꯑꯗꯨꯝ ꯍꯥꯞꯀꯦꯅꯀꯣ ꯑꯗꯨꯒꯤꯅꯦ ꯊꯣꯛꯄꯗꯤ ꯐꯪꯖꯗ꯭ꯔꯦ ꯂꯥꯞꯅꯀꯣ ꯑꯗꯨꯗꯨꯒꯤ ꯁ꯭ꯋꯥꯏꯁꯤꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯒꯦꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝꯅꯗꯤ ꯐꯖꯕ ꯃꯐꯝ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯒꯣꯆꯨꯔꯥꯗꯨꯒ ꯌꯥꯝ ꯐꯖꯕꯗꯤ ꯃꯐꯝꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯅꯦ ꯑꯗꯨꯝ ꯁꯪꯗꯕꯒꯤ ꯑꯗꯨꯝ ꯆꯠꯇꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯁꯨ ꯀꯨꯏꯔꯕ ꯗꯥꯁꯨ ꯊꯕꯛꯇꯣ ꯁꯪꯗ꯭ꯔꯦ ꯏꯆꯥꯊꯣꯏꯕꯤꯁꯦ ꯊꯝꯃꯨꯁꯤꯔꯣ ꯆꯠꯄꯒ ꯊꯝꯃꯣ ꯊꯦꯡꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯒꯁꯨ ꯅꯣꯡꯃ ꯆꯠꯂꯒꯀꯣ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯌꯦꯡꯉꯨꯁꯤꯔꯥ ꯇꯥꯅꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯗꯥꯒꯁꯨ ꯆꯠꯃꯤꯟꯅꯔꯒꯀꯣ ꯔꯤꯜꯁ ꯃꯌꯥꯝ ꯅꯝꯃꯛꯀꯅꯤ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯗꯥ ꯊꯕꯛ ꯌꯥꯝ ꯁꯪꯗꯦꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯦ ꯅꯍꯥꯟꯗꯒꯤꯗꯤ ꯑꯩꯒ ꯃꯥꯒꯁꯦ ꯍꯥꯏꯅꯔꯤꯅꯦꯕꯀꯣ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯍꯥꯞꯁꯟꯈ꯭ꯔꯣꯏꯅ ꯑꯗꯣ ꯉꯁꯤꯗꯣ ꯆꯠꯃꯤꯟꯅꯁꯤ ꯇꯧꯔꯒ ꯁꯪꯗ꯭ꯔꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨ ꯊꯅꯝꯃꯣ ꯑꯗꯣ ꯄꯄꯥꯗ ꯃꯃꯥꯡꯗ ꯐꯤ ꯂꯩꯕꯅꯤ ꯈꯔ ꯂꯧꯁꯜꯂꯝꯃꯣꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯒ ꯅꯣꯡꯃ ꯆꯠꯃꯤꯟꯅꯅꯤ ꯉꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯁꯨꯠꯁꯦ ꯁꯦꯠꯆꯜꯂꯦꯕꯀꯣ ꯐꯖꯕ꯭ꯔꯥ ꯁꯤꯒꯤ ꯁꯨꯠꯁꯦ ꯑꯩꯒꯤ ꯍꯥꯄꯛꯄꯅꯦ ꯑꯩꯒꯤ ꯍꯥꯟꯅ ꯑꯎꯟ ꯀꯩ ꯍꯥꯏꯅꯤ ꯎꯠꯂꯛꯄꯅꯦꯕ ꯑꯩꯒꯤ ꯁꯤꯒꯤ ꯐꯤꯁꯦꯀꯣ ꯍꯤꯡꯒꯣꯜ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯤꯡꯒꯣꯜꯗꯤ ꯃꯩ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯔꯣꯝꯗ ꯍꯤꯡꯒꯣꯜ ꯌꯥꯝ ꯐꯖꯔꯦ ꯑꯩꯒꯤ ꯐꯤꯁꯦ ꯖꯔ ꯅꯥꯟꯊꯩꯌꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯁꯨꯃꯥꯏꯅ ꯃꯦꯀꯞꯀ ꯈꯔ ꯇꯧꯔꯒꯀꯣ ꯊꯣꯛꯂꯛꯏꯅꯦ ꯁꯨꯠꯀ ꯁꯦꯠꯂꯒ ꯀꯨꯏꯔꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯦꯕ ꯅꯧꯕ ꯇꯧꯗꯕꯁꯦꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯨꯡꯗꯒꯤ ꯑꯗꯨꯝ ꯍꯤꯡꯒꯣꯜ ꯊꯕꯛꯁꯦ ꯑꯗꯨꯝ ꯀꯟꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯣ ꯏꯆꯦ ꯈ꯭ꯋꯥꯏꯅꯤꯁꯦ ꯔꯤꯜꯁ ꯅꯝꯕꯒꯤ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯁ꯭ꯋꯥꯏꯁꯦ ꯂꯧꯋꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯆꯥꯊꯣꯏꯕꯤꯅ ꯂꯧꯕꯤꯔꯤꯅꯦꯕꯀꯣ ꯑꯗꯨꯃꯛꯅ ꯀꯩꯕ ꯔꯤꯜꯁꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯩꯅ ꯈꯣꯠꯅ ꯅꯝꯕ ꯑꯗꯨꯒꯨꯝꯕ ꯔꯤꯜꯁ ꯁꯦꯝꯖꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯕꯗꯣꯀꯣ ꯀꯥꯕꯛ ꯁꯥꯕꯛ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯦꯅꯦꯜ ꯑꯃ ꯑꯗꯨꯝ ꯄꯥꯏꯔꯕꯅꯤꯅꯀꯣ ꯑꯗꯨꯗꯒꯤ ꯐꯦꯁꯕꯨꯛꯇꯅ ꯄꯦꯖꯇꯣ ꯍꯥꯡꯉꯨꯔꯕꯅꯤꯅ ꯑꯗꯨꯝ ꯔꯤꯜꯁꯇꯣ ꯑꯗꯨꯝ ꯍꯥꯞꯇ ꯌꯥꯗꯕꯒꯤ ꯑꯗꯨꯝ ꯁꯦꯝꯕꯅꯦꯕꯀꯣ ꯌꯥꯝ ꯍꯩꯅ ꯀꯥ ꯍꯦꯟꯅ ꯍꯩꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯒꯤ ꯔꯤꯜꯁ ꯀꯩꯀꯥ ꯁꯨꯝ ꯍꯥꯞꯄꯛꯄꯗꯣ ꯃꯌꯥꯝ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝꯗꯣ ꯅꯣꯡꯐꯥꯗꯣꯛꯁꯨ ꯁꯨꯃꯥꯏꯅ ꯀꯣꯏꯊꯣꯛꯄꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯃꯥꯏꯟꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯁꯟꯁꯦꯠ ꯑꯣꯏꯗꯣꯔꯦ ꯑꯗꯨꯒꯤ ꯑꯁꯤꯒꯤ ꯚ꯭ꯌꯨꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯅ ꯑꯋꯥꯡꯒꯤ ꯍꯤꯡꯒꯣꯜꯒꯤ ꯚ꯭ꯌꯨ ꯍꯥꯏꯇꯥꯔꯦ ꯍꯤꯡꯒꯣꯜꯒꯤ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯝꯕꯤꯅ ꯁꯤꯒ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯝꯕꯤꯀꯣ ꯁꯟꯁꯦꯠ ꯑꯣꯏꯔꯝꯗꯥꯏꯒꯤ ꯈꯨꯐꯖꯁꯤꯗꯤ ꯌꯥꯔꯦꯍꯦ ꯃꯌꯥꯝ ꯃꯩ ꯆꯠꯂꯦ ꯍꯥꯏꯁꯤꯅꯤ ꯑꯩ ꯆꯥꯊꯣꯏꯕꯤꯁꯦ ꯀꯗꯥꯏꯗ ꯐꯝꯃꯤꯅꯣ ꯌꯦꯡꯉꯨ ꯁꯨꯕꯤꯇꯥꯗ ꯊꯕꯛ ꯁꯨꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯣꯇꯣ ꯁꯨꯠ ꯇꯧꯔꯦ ꯔꯤꯜꯁ ꯅꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯅꯤꯀꯣ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯕꯒꯤ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ ꯍꯤꯡꯒꯣꯜ ꯊꯕꯛ ꯁꯨꯙꯔꯅꯤ ꯉꯁꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯂꯥꯛꯑꯣ ꯁꯤꯁꯤꯅ ꯑꯩ ꯁꯝꯁꯦ ꯂꯣꯏꯔꯦ ꯖꯥꯠꯂꯦ ꯍꯧꯖꯤꯛ ꯆꯠꯂꯦ ꯍꯜꯂꯦ ꯔꯤꯜꯁ ꯃꯌꯥꯝ ꯁꯦꯝꯗꯣꯛꯑꯦ ꯑꯗꯩꯗꯤ ꯐꯣꯇꯣꯁꯨ ꯁꯨꯠ ꯇꯧꯊꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯜꯂꯦ ꯀꯣꯏꯊꯣꯛꯑꯦ ꯍꯧꯖꯤꯛ ꯀꯣꯏꯊꯔꯦ ꯍꯧꯖꯤꯛ ꯍꯜꯂꯦ ꯀꯔꯤꯅꯣ ꯀꯥꯞꯄꯣꯏ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯁꯤ ꯃꯃꯜ ꯂꯩꯖ ꯕꯦꯝꯃ ꯑꯩꯈꯣꯏ ꯅꯊꯨꯟꯒ ꯀꯥꯞꯆꯔꯣꯏ ꯍꯤꯡꯒꯣꯜ ꯁꯨꯔꯤ ꯑꯗꯨ ꯃꯊꯨꯟ ꯀꯥꯞꯄꯣ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯐꯥꯒꯤ ꯇꯧꯕꯤꯕ
ꯉꯥꯏꯈꯣꯅꯦ 니 더목 주면이 오늘 하루 겜딱 까고 컴라. 까볼게 쳐 카피다게 hingon subi ani 비아니 오늘 하루 게. lalos kan bi ani hingon subi ani Berapa lalos kan kenapa ni moi ni je Poisa oi thak tani moi na khali je Mayam tu borang mapan da la iba ko Berapa borang mapan se borang mapan da la ine hujik se khoi se gi siga moi gi hingon le ba ko adai du la ine da khoi na mu siga tharoi khun ba do mata khong nei nu khum dang lao la nang le ja hoi chale ai chale ai ngamai ula roi nang da ai ki ja ba loi la duga mo siga hingon suri 마 포토나 뭐 사이드기 하라가 마툴이 톨레 되죠. 누가 지가 알루 파자레, 콜리 하와이 파자레, 다기디 항암 마얌 항암사라 밤발레 다가디 항암사라 지가 레이고 항암사라 로고 락피유. 프리다 이치 비타나 옌가니 하이리. 엄마, 아이 샤이라 이마이 떠가누. 잘래 나 인건 수자 하오라. 아이수 인건 또 한강 뭐 Koli Hawaii do ngasi makong khopsan gani ai tawraga aidum ngasi di koi thore hayeng degi chu thabak double la hodro ban daga hojiki di chatle sabas dine ko sa jam phajabani ko hayeng koli ba huran bala ke noi ni phajana koi ro hingon ki por huran bala toi ni koi noi di yaw hal lai ai ge binani ga la kani Asigi lambi se khoi rom da sulak to ni nang jam na khalu tu dai mi nang asi duga hajik chale sigi lambi se khoi rom da sulak to re ba ko nungai ani sila ga di karamba jukta ngai ba kaladi phamen phami khong cholaga chin choli phamba khalaga phamen phami halaman gi pawro ka ba ya de ya nga se ke do ga si on thona ta lai ne lang bagi Hoji halle me ka mahag Hadigom pizza re ai pura ai gilei Hadigom pizza re adu matang do haw bani hongbra dugai cha khothor ka ni haw ki do dugai cha mo ni sa ju phang ngani na ai gi dum sa phang de manam wan do mayam horen adu makha da ba blog khapake ko do hoji ki de dum chalage bye bye tone bye bye. ai ulu na